19 suba Lok Sabha election 2024 gi Ahanba Tangkak ki damak sem saba loikre. Ahanba Tangkak asida punna kendra sama ani gi election pangthokani. Masigi manungda Manipur gi inner Manipur yauri aduga outer Manipur gi saruk kharasu Ahanba Tangkak asida yaugani. State amadi Union Territory Nganthoi konsin gadauri bani. Sahi ama sanglaba Manipur gi thokliba irang asina maram oiraga yamna ka hena election gi ithak ipom leitragasu tongan ba rajniti gi firep launa ba miyoy kya gi mot kya ikhoina tari. Irang asina mayayda leiba wa ama oina loba rajniti gi firep sing ui apunba Manipur amadi Manipur da sahi amarom santi purakpa ngamdabagi wafam sing asina election ga mari leinana sanaba wari na mapum oi. Aduna Manipur gi kendra ani gi mirep tara makna Manipur da santi leiba phibam ama hanjil hanaba honaba amadi karamna kanglup khudingmaki apunba punsi ama purakpa yagadagi haibagi wafam asida yumpham oiraga masa gi natraga mahaki party na ataidagi karamna khenaribano haibasi unnaba honari. Matang asida panba yabadi election manifesto singi hiram kaya leidunasu hiram ataigi matangda thoidokna khana nainabadagidi irang asigi matangda sainaba hunabana hena mapung oiba wafam oiri. Samna hairabada irang manungda miyamna taningadaba wafam thiraga miyamgi pukning chingsinaba honabana election campaign singda mapung oikhi. Manipur gi kendra animakta mirep thadokliba Indian National Congress khaktani. Sarkar paiba BJP na inner Manipur da mirep thadоклага outer da na sarkar paiminariba Naga People's Front ta sagotkani haina warep lawkhi. Republican Party of India athawalena inner Manipur khakta da mirep thadokli. Party asina su phongdokliba wafam kya gi marakta apunba Manipur da singnarakpa sakti sing thengnagani haiba wa asina hena lumna thammi. Atai independent mirep singna masa na lauriba rajniti khongpham sing laukthokduna amadi masa na lauriba phirep sing khanghanduna leibak asida karamna tangdu leitaba amadi tungkoiba lengang masak ama khanghanaba honari. Election asigi tongan ba meeting tawnakhrabasu yamna hena yamna meeting khiba election gi meeting di BJP gi Sri Amit Shah yauba Imphal da pangthokhiba meeting aduni wafam atai kaya ama thamlagasu mapum oiba wafam di Manipur kahenaba sakti amata leite haibasina oikhi. Party asigi manifesto da Manipur amadi Manipur gi irangi maramda mayek sengba wapan khidrabasu Sri Amit Shah na haikhiba wafam da Manipur amuk hana tangdu leita hanaba honabada mari lenaba khudingmaka wari sanabagi tangai fadaba pankhi. Wafam asimaksu Indian National Congress ki manifesto da su mayek sengna palli. Election asi matam sade ikheng tairiba Manipur gi leimaida amadi milu pirang kangdriba miyamna karamna election da saruk yagadoribano haiba kanba mot amasu phongdoknarakli. Aduga chap manaba matamda Manipur gi tungi laibak lepnaba Manipur kanba ngamgadaba miyoy khangadabani. Manipur gi rajniti mangda thamlaga election asida saruk yagadabani haiba akanba ihaw amasu thoklakpa uri. Hingsa gi hawa nungsit asimak laksinaba pambai ama oina election asi siznaduna Manipur kanba ngamgadaba amadi Manipur da santi purakpa lambi yatpa ngamba mi khangadabani haiba mot chawna phongdoknari. Ahanba Tangkak asida yaugadoriba outer Manipur gi voters singi marakta chawna chamamnaba amadi ambivalent attitude ama uba phangkhi. Sahi kaya maningtamna vote thadaba ngamkhide aduna handaki asida masana khanjaba mirep natraga party da vote piba ngamlagani haina khanbagi nungaiba phongdokpa sutakhi. Aduga mayumda hanjindana Maraibak maktada saidangduna leibagi awaba marakta kari khalaga election yaugadoribano haiba wahang amasu matomta hanglakpagi phibam amasu uri. Nakal amaromdana voter gi asauba masing amana election asi masagi phireptagi kanglupki thakta leiba rajniti gi lupsingna thadagadra natraga karamna thadagadagi haibasi hukum piba natraga pinaba honarakpagi mami amasu maka phongdana leiba urakpa sina hena samamna halli. Phibam asida Election Commission of India gi mipum tingna sithaba leitana voter khudingmak vote thadhanaba thorang kaya lokhatli thabak thoram kaya paikhatpa haukhre mirakta thoraktuna vote thadaba ngamloidawa miyoy kaya khandoktuna election asida saruk yahanba haukhre saidangduna leiriba miyoy kaya gi akhanaba polling booth sing hangdokkhre khudingmak si yenglaga election haibasi rajniti gi amadi democracy gi khongthang amani haiba tarabadi masi khangna election da kari firep logodagi haibasi voter khudingmakna khanthagadaba wafam amani. Masigi matangda warep ama maningtamna lawba haibasi voter khudingmakki thaudangni.